Board of Secondary Education Manipur gi Class 10 gi Chemistry gi ahanba chapter Periodic Classifications of Elements ki ahanba part mamangi episode ta naina kraba matungda ngasi gi episode asida aroiba part chapter asigi aroiba part amuk yengasi ko koina mamangi episode ta Periodic Table of Elements Modern Periodic Table tu karino haibase koi hapet yengkre aduga asumaina ui na chingba mayam ma koi yengkre aduga syllabus ki matungina ahanba element 20c element 20 hydrogen degi horaga calcium siphawba koi makoi gi matang da khangba madarkar tai haibasu pankre ko aduna makha chathadringai da koina yengadabasi koina ningjangadaba malairi electronic configuration gi matang da koina khanggadabadi kogi atom amada lairiba mong si kogi mayai sida positive charge puba nucleus se laire nucleus se da yaudoi si magi proton amadi neutron se yaurani aduga positive charge puba nucleus gi akoi bada leigadori ba chakhairega leigadori ba si ngasai gi negative charge puba electron sing asineba electron sing asi makoina nucleus ki akoi bada koirega leidoini aduga makoi sing asi shell hairiba sing asida koi gi maron leidoineba aduna shell sing sigi maming se koina k shell l shell m n na chingba koina maming si thonjalleba aduga ngasai gi leigadori ba electron sing asi shell amada hapaya electron maximum number of electrons se koina formula amana piba yaeba twice n square haribasina aduna koi yengsi k shell khwaidigi manung thangba shell se sida hapaya electron masing si kayana pigadage hai taragadi ngasi gi formula asina pigani twice n square sigi matungina n si ngasai gi number of shell duneba aduna k sina ahanba shell oirabanina magi value si 1 oirani aduna formula gi matungina twice n square gi matungina masi 2 electrons oiraniba aduna k shell da hapaya maximum number of electrons si ani oire aduga l shell da hapaya si ngasai gi n sigi value si masida ani 2 oirani aduna formula gi matungina masi 8 maximum number of electrons si L shell da hapayaiba asuma into na M aduga N shell singi value sing mogi maximum number of electrons to putok bayareba ko aduna aikoina makhata na amuk khudam amayengsi ko ngasagi lithium sodium amadi potassium hariba element ahum si yengsi makhoi di awba atom amamam gi structure si sumaini yek tho asi ko aduga lithium da khoina khange lithium gi atomic number si ahum ni aduga magi nucleus da yawgada ba proton gi masing si ahum ni aduna ba magi atomic number si ahum 3 oire natra aduga proton gi masing siga electron gi masing siga managani ko aduna electron gi masing si ahum tarani aduna ngasai gi k shell da maximum number hapa ya doi si electron ani leire ani se hape aduga lemori ba electron maduna mathangi shell sida hape ba asum tawduna ko diagram sida urisi sodium se mug yengsi sodium sida magi atomic number si 11 ni 11 tara ma thoi si electron si kramain toroga chakhai dage hai kanda khwai gi manung thangba sida masana ani hape aduga ngasai gi L shell da nipan hape ya here maximum da aduga nipan je hape ko maximum hape aduga lemori ba amaduna M shell da chadkreba sumain tawdra aduga makhata na potassium gi atom si yengseba potassium gi atom magi atomic number si 19 ni haibadi mangonda proton masing taraga mapan yawgani aduga electron masing taraga mapan yawgani aduga masagi K shell da ani hape electron ko adagi L shell da nipan hape aduga M shell si da nipan ka hape ba koina ngasai hai kre madudi M shell sida hapa yaba maximum number sidi taragani pani haina aduga masidai sida lemhoba ama koigi n da puthokrisina kari gino ngasagi taragani pan hapa yaba masidai sida mapan haptadana ngasagi ama si mapan da thohan grisi kari gino haiba wahang ama hangba yaeba masida koina khangadabadi masigi arrangement sina hena stable oigani ba manungda mapan leibabudi asagi nipan thamaga mapan da ama thohan gi basina hayeng reaction taw matamda laigani aduga atom si stable oiba hen gani ba energy yamna changdaba state ama oidoine ba
ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯈꯨꯗꯝ ꯃꯌꯥꯝ ꯑꯃ ꯎꯔꯕ ꯃꯇꯨꯡꯗ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯦꯜꯂꯛꯀꯅꯤꯀꯣ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯂꯤꯊꯤꯌꯝ ꯁꯣꯗꯤꯌꯝ ꯑꯃꯗꯤ ꯄꯣꯇꯥꯁꯤꯌꯝꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯦꯜꯁꯤꯗꯩꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯟ ꯊꯪꯕ ꯑꯥꯎꯇꯔ ꯁꯦꯜꯁꯤꯗ ꯌꯥꯎꯔꯤꯕ electron ꯃꯁꯤꯡꯁꯤ ꯑꯃꯃꯝ ꯑꯣꯏꯔꯦꯕ ꯀꯣ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯔꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯦꯟꯁ electron ꯑꯗꯒꯤ ꯚꯦꯂꯦꯟꯁꯤꯅ ꯆꯤꯡꯕꯁꯤ introduce ꯇꯧꯔꯁꯤꯀꯣ ꯑꯗꯨꯅ ꯚꯦꯂꯦꯟꯁ electrons ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ atom ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯦꯜꯁꯤꯗ ꯌꯥꯎꯔꯤꯕ electronꯁꯤꯡꯗꯣ ꯃꯈꯣꯏꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯅ ꯚꯦꯂꯦꯟꯁ electron ꯀꯧꯋꯦꯕ ꯀꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯅꯝꯕꯔꯁꯦ ꯚꯦꯂꯦꯟꯁ electron ꯃꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ atom ꯑꯃꯒꯤ ꯚꯦꯂꯦꯟꯁꯤꯅꯤ ꯍꯥꯏꯔꯛꯇꯣꯏꯅꯦꯕ atom ꯑꯃꯒꯤ ꯚꯦꯂꯦꯟꯁꯤꯁꯤ ꯂꯦꯞꯄꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯚꯦꯂꯦꯟꯁꯤ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯁꯤ the combining capacity of an element ꯇꯨꯕꯨꯅꯦꯕ ꯍꯥꯏꯕꯗꯤ atom ꯑꯃꯅ ꯉꯁꯥꯏꯒꯤ ꯄꯨꯟꯁꯤꯟꯕ ꯉꯝꯕꯒꯤ ꯃꯥꯒꯤ ꯁꯛꯇꯤꯗꯣ ꯃꯥꯒꯤ atomꯒꯤ ꯉꯁꯥꯏꯒꯤ reaction ꯇꯧꯕ ꯀꯌꯥꯝ ꯉꯝꯅꯤ ꯈꯣꯠꯅꯤ ꯅꯆꯤꯡꯕ ꯃꯌꯥꯝ ꯑꯁꯤ ꯉꯁꯥꯏꯒꯤ ꯚꯦꯂꯦꯟꯁꯤꯁꯤꯅ ꯂꯦꯞꯄꯛꯀꯗꯣꯏꯅꯦꯕ ꯀꯣꯟꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ combining capacity ꯗꯨꯕꯨꯅ ꯚꯦꯂꯦꯟꯁꯤ ꯀꯧꯔꯦ ꯑꯗꯨꯒ ꯃꯁꯤ ꯀꯅꯥꯅ indicate ꯇꯧꯒꯅꯤ ꯉꯁꯥꯏꯒꯤ ꯚꯦꯂꯦꯟꯁ electron ꯃꯁꯤꯡꯗꯣ ꯑꯗꯨꯗꯨꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯤꯊꯤꯌꯝ ꯑꯃꯗꯤ ꯁꯣꯗꯤꯌꯝ ꯄꯣꯇꯥꯁꯤꯌꯝꯒꯤ ꯀꯦꯁꯇ ꯉꯁꯥꯏꯒꯤ ꯃꯄꯥꯟ ꯊꯪꯕꯗ ꯑꯃꯃꯝ ꯌꯥꯎꯔꯦ electronꯁꯤꯡ ꯑꯁꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ combining capacity ꯁꯤ ꯀꯌꯥ ꯇꯥꯔꯦ 1 ꯇꯥꯔꯦꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯚꯦꯂꯦꯟꯁꯤ ꯃꯁꯤꯡꯁꯦ ꯀꯌꯥ ꯇꯥꯔꯦ ꯑꯗꯨꯗꯤ 1 ꯂꯣꯏꯅ ꯑꯣꯏꯔꯦ ꯍꯥꯏꯔꯛꯑꯅꯤꯕ ꯃꯇꯥꯡꯁꯤꯗ ꯑꯗꯨꯅ ꯃꯄꯥꯟ ꯊꯪꯕ ꯁꯦꯜꯁꯤꯗꯩꯁꯤꯗ electron ꯃꯁꯤꯡ ꯑꯁꯤ 1 2 3 ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯃꯁꯤꯡ ꯑꯗꯨꯅ ꯚꯦꯂꯦꯟꯁꯤꯁꯤ ꯇꯥꯛꯂꯛꯑꯅꯤ ꯑꯗꯨꯕꯨ ꯚꯦꯂꯦꯟꯁꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯅꯤꯌꯣꯝ ꯑꯃꯁꯨ ꯑꯃꯨꯛ ꯎꯔꯛꯀꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟ ꯊꯪꯕ ꯚꯦꯂꯦꯟꯁ electron ꯑꯁꯤꯅ 4ꯗꯒꯤ ꯍꯦꯟꯕ ꯇꯥꯔꯒꯗꯤ ꯀꯣ 4ꯗꯒꯤ ꯍꯦꯟꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯚꯦꯂꯦꯟꯁꯤꯁꯤ atomꯗꯨꯒꯤ ꯚꯦꯂꯦꯟꯁꯤ ꯑꯁꯤ 8 minus ꯉꯁꯥꯏꯒꯤ ꯚꯦꯂꯦꯟꯁ electronꯗꯨꯅ ꯄꯤꯔꯛꯀꯅꯤꯕ ꯀꯣ ꯑꯗꯨꯅ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯊꯪꯕꯁꯤꯗꯩꯁꯤꯗ ꯚꯦꯂꯦꯟꯁ electronꯁꯤ 3 ꯌꯥꯎꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯚꯦꯂꯦꯟꯁꯤ ꯑꯁꯤ 9ꯗꯒꯤ 3 ꯈꯥꯏꯗꯣꯛꯄ 2ꯗꯨꯅ ꯄꯤꯔꯛꯀꯅꯤꯕ ꯃꯥꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯉꯁꯥꯏꯒꯤ atomꯒꯤ stabilityꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯂꯥꯛꯇꯣꯏꯅꯤꯀꯣ ꯍꯦꯟꯅ ꯉꯁꯥꯏꯒꯤ stable ꯑꯣꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯌꯣꯝꯁꯤ introduce ꯇꯧꯔꯛꯇꯣꯏꯅꯦꯕ ꯃꯁꯤ ꯍꯦꯟꯅ ꯃꯈꯥꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯒꯗꯕꯁꯤ ꯚꯦꯂꯦꯟꯁ electron ꯀꯔꯤꯅꯣ ꯚꯦꯂꯦꯟꯁꯤ ꯀꯔꯤꯅꯣ ꯑꯁꯤ ꯈꯪꯒꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯚꯦꯂꯦꯟꯁꯤ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟ ꯊꯪꯕ ꯁꯦꯜꯁꯤꯗ 4ꯗꯒꯤ ꯍꯦꯟꯅ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯃꯗꯨ 9ꯗꯒꯤ ꯈꯥꯏꯗꯣꯛꯄ ꯃꯁꯤꯡꯗꯨꯅ ꯃꯥꯒꯤ ꯚꯦꯂꯦꯟꯁꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕ element 10ꯁꯤꯒꯤ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯦꯜꯗ ꯌꯥꯎꯕ electron ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯩꯔꯦ ꯃꯁꯤꯗꯩꯁꯤꯗ ꯀꯣ ꯑꯗꯨꯅ ꯒ꯭ꯔꯨꯞꯇ ꯉꯁꯥꯏꯒꯤ ꯒ꯭ꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯒ꯭ꯔꯨꯞ 1 ꯒ꯭ꯔꯨꯞ 2 ꯑꯗꯒꯤ ꯃꯈꯥꯗ ꯀꯨꯝꯊꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯚꯦꯂꯦꯟꯁ electron ꯃꯁꯤꯡꯁꯤ ꯂꯣꯏꯅ ꯃꯥꯟꯅꯩ ꯑꯗꯨꯗꯨꯒ ꯄꯤꯔꯤꯌꯠ ꯂꯣꯝꯗ ꯉꯁꯥꯏꯒꯤ ꯂꯦꯐꯇꯒꯤꯅ ꯔꯥꯏꯠ ꯂꯣꯝꯗ ꯆꯠꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯚꯦꯂꯦꯟꯁ electron ꯃꯁꯤꯡꯁꯤ ꯑꯃꯃꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯦꯔꯤꯌꯣꯗꯤꯛ ꯇꯦꯕꯜꯗ ꯃꯨꯟꯅ ꯌꯦꯡꯉꯀꯥꯟꯗ ꯃꯁꯤ ꯁꯤꯒꯤ ꯇ꯭ꯔꯦꯟꯁꯤ ꯎꯕ ꯐꯪꯉꯛꯀꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ novel gases ꯍꯥꯏꯕꯁꯤ ꯌꯦꯡꯁꯦꯕꯀꯣ novel gases ꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ periodic table gi group number 18 do masagi 19 suba khwaidagi right hand side ta khwai matai thangba right hand side ta leiba group to masagi mokoi sing du novel gases aina kauki ba makoi sing sigi makoi group sigi makoi gi khwaidagi mapan thangba sagi shell sida yauba electron masing si nipan oeba helium except for helium atai leiriba gas mayam sing adu makoi gi mapan thangba shell sida nipan loini yaweba electron masing si madubu koina octet configuration kaweba octet configuration kawi aduduga makoi sing sigi valency si koina 0 oeba makoi si amna stable oidoineba stable oidoini koina valency gi masing si ngasai koina mari digi hen taragadi nipan dagi khaidu u haidina aduna nipan dagi masigi case da khaidu matamda 0 tare aduna makoi gi valency si 0 oire aduna makoi sibu 0 group haina su kaweba ko aduga makoi si amna stable oiba poni aduga reaction ga se am thoktaba reaction ga se thoktaba group kangu sing ching doineba
aduna matang sida khoina amasum ningjang bayai ngasai potassium gi case ta ngasai khwaidagi mapan thangba shell da electron ama hape ko aduga ngasai manung thangba shell sida 19 hapa ya zataraga su hap khideba kaigino haibada ngasai nipan thamaba matungda ama khaktang lem khibane ba ngasai taraga nipan da naknana leiba masing oidabanina nipan khak hapamaga mapanda thon gibaduna hena stable oibagi damakta adumaina arrangement u gibako adubu khagi xenon adagi si radon gi case tadi koina taraga nipan do punna hapa yarabanina taraga nipan do adumaina hapeba asum tawduna ko masigi akuppa marol sing asi akuppa reason na chingba mayam asi hayeng class wangkhala kanda fazana tamani ko aduna matang sida pankriba sing khara sing asi ningjang bayare aduga koina makha chatharak poina periodic table da leiriba elements sing asi makoida uba asagi mogi character sing asi makoina trend gala follow tawgani madu sing ado koina syllabus ki matungina topic khara lakholaga yengsi ko ahan bada atomic size ko atomic size akoina atom amagi size si koi yengasi aduga ngasagi atom amagi radius si koina atomic radius kaurani masi akoina picometer da pirani ana picometer si ngasagi meter amasi 10 to the power minus 12 lak thugairaba matungda madugi apikpa mashi amakaktang apikpa distance to bu koina picometer kaurani ba aduna periodic table da laiba elements sing asi koina ngasai high kre ngasai gi group 1 ga 2 ga amadi group 13 degina 18 bawa sing adu normal natraga representative elements kawi haire natra adugi ngasai gi sigi group sing da yauriba elements sing ase ko ngasai gi along period from left to right ta ngasai oirom degina yelom da ngasai periodic table sida chatpa matamda elements sing ase makoi gi size se makoi gi atom gi size si handaba da una taweba makoi gi atomic size reduces as we move from left to right along a period of normal and representative elements ne and masigi size handariba si masik kari gi oiraza no haiba se ko yengse aduna ngasai leiriba elements sing asigi atom sida sida ngasai makoida akoina hojik ukre mamangi slide singi amani gi mamangda koigi makoigi outermost shell sida electron masing si sum yam khale eba ko shell amakhak sida masing je sum hap henjelak toineba left agina right chatpa matamda aduna haibidi magi atomic number so hengala ani ko atomic number so hengala ani aduga electron masing so hengala ani haibidi magi positive charge masing so hengale nucleus aduga magi akoibada hapa electron masing dusu sum hengale left agina right chapa matamda aduna ngasai positive charge to hengal abanina adagi negative charge to hengal abanina makoi marak sigi makoi ani sigi marakta attraction je hengale eba makoi ani gi marak sida chingjan nabasi masigi force hengalak badagi left agina right chapa matamda atomic size sum picture eba sum picture aduna maram oiraga aduga asagi kwaidagi last case ta asagi zero group ki case ta magi size amu khang chaw kholak padong taweba masi chaw kholaibi gi maram sina mu kari tawge ha matamda magi kwaidagi mapan thangba sida octet configuration si asagi electron masing ni pan lai rakre ana fully filled shell se magi noble gas ki case tadi ngasai gi electron masen sida amu repulsion khaga thokpadong taweba shell si gi machine sida repulsion thoeba ko aduna negative repulsion tholakpadagi ngasai gi maduna mu khitang mu chawkhatpadong na taweba ngasai gi magi hek left side ta laiba elements sing duga compare to matamda ko aduna koina udore si periodic table da along the period ko move to matamda elements sing asi along the period of normal and representative elements sing da ngasai gi left agina right chatpa matamda atomic size si khraga sum handare ngasai gi attraction du hengalak padagi aduga last ki case ta amuk kitang amuk chawthore ba ngasai gi negative ki marakta repulsion tholakpana masi along the period lai jagre aduga down the group ti kamain tawba haibidi ngasai left tagina right ta chatpa nataba mathak tagina makha da top tagina bottom da chatpa matam da di kamain tawi hai matam da atomic size si ngasai gi mathak tagina makha da kumdhaba matam da periodic table gi mathak tagina makha da kumdhaba matam da di karamaina tawge hai kanda magi size si hengalakani ba maram di ngasai gi mathak tagina makha kumdhaba matam da di kedawi ngasai gi magi shell masing je hengalak toine ba shell masing je ngasai gi left tagina
right chatpa matamdadi shell amagi manung sidaisida hanjan keno hapchan baneba electron masing ji hapchan baneba shell ama khatangda adubu mataktigina makha kumdabadadi shell masing ji hengala ani aduga ngasagi adumain tawduna shell masing do hengal labanina ngasagi magi size sisu hengal ani habase koina ningjang ani ba Mathangi character si koina yengdori basi metallic amadi non metallic character si yeng si ko metallic amadi non metallic character gi matung ina koi periodic table da yeng matam da left da gina right chat matam da ko ngasagi oirom da gina yelom da chat matam da masagi magi metal gi character system tamna sum handari eb haibidi metal sing asina ayamba da left from the lay table si da aduga right lomda sum chatpa matamda sagi non metal ole eba last 18 groups ekona sai gas ni ka hydrana ana gas lomje sum chattoini sum non metal complete non metal si bawta chattoini aduga marak sidai koina metalloid haiba kangu musum uiba metal dagina sum lak matamda non metal on gi basida moi ani sigi taina basida metal khaga su moi gi character change ba aduga non metal khaga sing su character change ba makoi sing du koina metalloid hairaga uba phangani ba aduna asagi figure sida koina ure asang ba kangu sing ase koi gi silicon arsenic na chingba mayam ma khoi gi boron na chingba mayam ma khoi gi asang bada zigzag ta khoi gi leiriba sing si mokhoi sing si metalloid character mokhoi sing si metalloid ka weba aduna masi maning jang bi bayare metal gi character non metal gi character left gi na right chatpa matam da ko aduga makha tarak bada koina masigi matang sida koina electropositive character amadi electronegative character haibasi yeng bayare ba metallic amadi non metallic ki makha sida electropositive character haibadi masagi tendency of an element to lose electron to form positive ion haibane ko electropositive haibadi masagi positive ion form to bangamba character do adubu koina electropositive character kaweba masi ayambana koigi metal sing da tawbu ugani ba koigi metal sing gi khudam koigi left hand side ta laiba element sing siloin hairasi sodium leire potassium leire magnesium leire makhan mayamam leigre natra aduna makoi si sigi atom sing asi makoina electron lose to bangameba ngasagi sodium gi case ti yengsi khoina sodium si magi 11 atom 11 electron lay akoi bada aduga khwaidi gi mapan thangba shell da lay tu electron ama lay gi baneba aduna electron ama si irai laina lose to bangameba atopa da pithokiba ana mana lose to grabani na ka daure electron ga proton ga gi masing si balance tawraga leirambadu ama mangre electron masing negative charge ama mang gitara gadi ngasai positive charge ama heleba ko ngasai tarama thoi electron leirambasida electron ama mang gitara gadi electron tara lai hore duga proton di tarama thoi leireba aduna proton masing ama hen bagi damakta masibo koina positive charge kawi haibawaneba cation kawi haibawaneba ana masidaisda heliba positive charge masing si amani aduna positive cation sodium gi cation form tawrani ba aduna sidaisda reaction sida uri se electron ama mangkhra matungda sodium gi mathakta plus ama uliba plus na takningi basi ngasagi proton masing ama heli hairineba adubu magnesium gi case ta mu yengo magnesium case ta ngasagi mapan thang basida laigadoriba magi valence electron masing si ani ni aduna magnesium dudi ani mangi bayaiba ko ani si mapan da ilai na pithoki bayai aduga sagi nipan octet configuration si amna stable oi haidana aduna nature da stable oina ba hona doine ba element sing ase stable oina ba hona ba haiba sing sagi mapan thang ba ani si pithokra kanda oi doini aduna ilai na ani si pithok pa ngamabani na sagi magnesium si cation si ngasagi ani pithok pa ngamgre adunga mai 2 plus haiba sign se lakani ba mana takning si ani se pithokramnina proton masing ani hele ana proton gi masing sina ngasagi electron masing degi ani hen banina ngasagi magi cation si mg2 plus si uru haina irak an asmaini irak toineba aduga electronegative character haisina karino haikanda ngasagi complete opposite of the electropositive ki case ta gibdo adugi opposite ta ngasagi tendency of an element to accept electron haibaneba
ko to form negative ions ana ngasai masi non metallic character oira kadoini ko non metal sing exhibit toba character oira kadoini ngasai metal sing gi case study electron si pithoki baneba ko ngasai magi khwaidigi mapan thangba cell sida leibasi electron ama ani na chingma mayam ama leibasi pithokraba matungda magi octet configuration si leirakanda stable oinaba honaba duneba aduga ngasai non metal gi case study khwaidigi mapan thangba cell sida leidoiba masing si yameba electron si taret kumba natra mangoda electron si taruk kumba leiraktoineba aduna ngasai octet configuration si tanna honaba matamda makhoidi ngasai taret leikanda ngasai ama lausanaba honadoineba ama si lausanaba honarakani adagi mapanda taruk leiba matamda ani lausanaba honarakani adumain tawraga nipan si leirakanda stable oinaba honadoineba aduna electronegative character haibadi ngasai electron lausanbagi sakti adugi character do lausan bangambagi character leiba kangu sing aduna electronegative elements kaurani ba khudam oina fluorine chlorine adagi oxygen sumaina leire ba ko ana makoi gi mapan thangba shell sida leire si 7 leire 6 leire natra aduna ngasai gi adumain tawdana ngasai makoina electron lausalaba matung sida di ngasai positive ki masing duga negative electron masing jiga yengna matamda lausala abanina ama lausalak taragadi negative ngasai electron masing ama hele haina ngasai minus aina ula ani adubo koina anion gi ngasai sign utline ba ko na ani lausalak pataragadi oxygen gi case ta electron ani lausalak pataragadi ngasai magi leijari ba proton masing dudagi ani electron masing ani hena laksala abanina electron masing jina ani heli haibedamakta oxygen o leire aduga 2 minus haibasi utpoane ba magi sign sidaista ko azuma intawduna makoisi ion gi state ta leibangam na ion gi state ta leire aduga makoisi positive adagi negative oiba ion sing asi ilaina reaction thokpa yaeba madugi sagi reaction thokpana chingoma yamadu mathangi chapter makha tarakpa chapter sing da fajanan detail oina nainarani ko aduna madu mayam du makha taba episode sing da koi yengsi aduga masidai koi electropositive amadi electronegative character si Kangabanina makada koi aroiba part ama muk yengamsi masi nature of oxides of elements si kramaina tawge haiba matamda ko ngasagi elements sing asi reaction thoktoini reaction thokpa matamda asagi koina syllabus ki matungina oxides makoina oxygen ga react tawraba matungda asagi makoi gi oxide to kamain tawi haibadu yam samlapna naina seba na oxide haibadi ngasai oxygen yauba any molecule the oxide caution ba yai koina ko any element magnesium bo oiro adagi say any metal sing asina oxygen ga reaction to ba yai ba ko ana oxygen matang asidana koina yam maroina ningsang ba ya ba si khoigi basic oxide si asagi metal sing na form to ba oxide sing adu yam bana basic character oi habas ningsang ani aduna left to right chatpa matam da ayam bana asagi left from the labor pot left from the labor metal sing asina oxygen ga react to matam da makoina form to ba oxide sing adu ayam bana basic oi habas ningsango aduga right lom da sum chatpa matam da basic character si tapna handharani aduga mayai gi metalloid sing sidai sida ngasai both acidic amadi basic character habet chelaga makoina form to oxide sing adu koina amphoteric oxides hena kaurani aduga completely right hand side ta laiba non metal sing aduna form to oxide sing aduni acidic oirani makoi gi oxide sing adu acidic oi habasi makoi masigi train zima koina uba fangi habasi maningjango ko aduna khudam moina sagi sodium na form tawba oxide is strongly basic oirani aduga sodium romgi right thang bada laiba magnesium duna form tawbaduna basic oirani ko strongly na taba basic oirani aduga aluminium jumla ani aduna amphoteric oirani silicon adagi metalloid se silicon adagi amphoteric oirani aduga sagi phosphorus na form tawba oxide acidic oirani haba sigumba train namasu ui haba sima chawrakna syllabus ki matungina ningjango ko matang asida koi chemistry gi ahan ba chapter si khanane na baloire aduga chemistry gi atai basic concept sing
ꯈꯪꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯄ꯭ꯂꯦꯂꯤꯁ ꯑꯃ ꯕꯦꯁꯤꯛ ꯁꯥꯏꯟꯁ ꯍꯥꯏꯅ ꯄ꯭ꯂꯦꯂꯤꯁ ꯑꯃ ꯂꯩꯕꯅꯤ ꯆꯦꯅꯦꯜꯁꯤꯗ ꯃꯗꯨꯁꯨ ꯌꯦꯡꯁꯤꯟꯕ ꯀꯥꯟꯅꯒꯅꯤꯀꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯅꯧ ꯑꯅꯧꯕ ꯆꯦꯞꯇꯔꯁꯤꯡ ꯄꯨꯗꯨꯅ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ